Hanagi Prime Minister Indira Gandhi ki Nimfurak Suba Laikidabagi Ningsing Kumon amasung Hanagi Deputy Prime Minister Sardar Vallabhbhai Patel gi _95 rak Suba Pokpagi Ningsing Tharam ngasi Imphal da Labour Congress Bhavan da pangthokre AICC amasung CWC ki member Gaikhangam MLA TX Lokeshwar MPCC ki Working President Victor Kaising amasung MD Fazur Rahim gi micheng makhada pangthokiba thoram aduda senior leader Gaikhangam na Manipur bu 𝗠𝗢𝗓𝗏 ꯁꯤꯜꯂꯛꯂꯤꯕ ꯁꯤꯡ ꯑꯁꯤ ꯊꯤꯡꯅꯕꯒꯤꯗꯃꯛ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤ ꯑꯃꯁꯨꯡ ꯁꯔꯗꯥꯔ ꯚꯜꯂꯚꯚꯥꯏ ꯄꯇꯦꯜꯒꯨꯝꯕ ꯊꯧꯅꯥ ꯂꯩꯕ ꯑꯆꯨꯝꯕꯗ ꯂꯩꯕꯥꯛꯀꯤꯗꯃꯛ ꯃꯇꯦꯡ ꯊꯣꯛꯅ ꯀꯠꯊꯣꯛꯄ ꯉꯝꯕ ꯂꯤꯗꯔ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯏꯟꯗꯤꯔꯥꯖꯤꯒꯨꯝꯕ ꯑꯗꯨꯒ ꯁꯔꯗꯥꯔ ꯚꯜꯂꯚꯚꯥꯏ ꯄꯇꯦꯜꯒꯨꯝꯕ ꯊꯧꯅꯥ ꯂꯩꯕ ꯑꯆꯨꯝꯕꯗ ꯃꯇꯦꯡ ꯊꯣꯛꯅ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩ ꯏꯊꯋꯥꯏ ꯀꯜꯂꯕꯁꯨ ꯀꯠꯆꯒꯦ ꯍꯥꯏꯗꯅ ꯀꯠꯊꯣꯛꯄ ꯉꯝꯕ ꯂꯤꯗꯔꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ꯫ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯏꯟꯗꯤꯌꯥꯁꯦ ꯃꯁꯤ ꯌꯦꯛꯅ ꯃꯌꯥꯝꯅ ꯀꯣꯏꯁꯤꯜꯂꯗꯨꯅ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯇꯣꯈꯥꯏ ꯇꯥꯍꯟꯁꯤꯒꯦ ꯍꯥꯏꯗꯅ ꯁꯤꯡꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯃꯁꯤꯕꯨ ꯉꯥꯛꯊꯣꯛꯁꯤ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯁꯤꯒꯨꯝꯕ ꯊꯧꯅꯥ ꯂꯩꯕꯤ ꯏꯟꯗꯤꯔꯥꯒꯨꯝꯕꯤ ꯊꯧꯅꯥ ꯂꯩꯕ ꯚꯜꯂꯚꯚꯥꯏ ꯄꯇꯦꯜꯒꯨꯝꯕ ꯑꯩꯈꯣꯏ ꯏꯔꯛꯇ ꯑꯁꯤꯒꯨꯝꯕ ꯂꯤꯗꯔꯁꯤꯞ ꯆꯦꯟꯕꯁꯦ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯦ ꯃꯌꯥꯝ ꯄꯤꯖꯅꯤꯡꯏ꯫ Hanagi Prime Minister Indira Gandhi ki Nimfurak Suba Laikidabagi Ningsing Kumon amasung Hanagi Deputy Prime Minister Sardar Vallabhbhai Patel gi _95 rak Suba Pokpagi Ningsing Tharam ngasi Imphal da Labour Congress Bhavan da pangthokre AICC amasung CWC ki member Gaikhangam MLA TX Lokeshwar MPCC ki Working President Victor Kaising amasung MD Fazur Rahim gi micheng makhada pangthokiba thoram aduda senior leader Gaikhangam na Manipur bu 𝗠𝗢𝗓𝗏 ꯁꯤꯜꯂꯛꯂꯤꯕ ꯁꯤꯡ ꯑꯁꯤ ꯊꯤꯡꯅꯕꯒꯤꯗꯃꯛ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤ ꯑꯃꯁꯨꯡ ꯁꯔꯗꯥꯔ ꯚꯜꯂꯚꯚꯥꯏ ꯄꯇꯦꯜꯒꯨꯝꯕ ꯊꯧꯅꯥ ꯂꯩꯕ ꯑꯆꯨꯝꯕꯗ ꯂꯩꯕꯥꯛꯀꯤꯗꯃꯛ ꯃꯇꯦꯡ ꯊꯣꯛꯅ ꯀꯠꯊꯣꯛꯄ ꯉꯝꯕ ꯂꯤꯗꯔ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯏꯟꯗꯤꯔꯥꯖꯤꯒꯨꯝꯕ ꯑꯗꯨꯒ ꯁꯔꯗꯥꯔ ꯚꯜꯂꯚꯚꯥꯏ ꯄꯇꯦꯜꯒꯨꯝꯕ ꯊꯧꯅꯥ ꯂꯩꯕ ꯑꯆꯨꯝꯕꯗ ꯃꯇꯦꯡ ꯊꯣꯛꯅ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩ ꯏꯊꯋꯥꯏ ꯀꯜꯂꯕꯁꯨ ꯀꯠꯆꯒꯦ ꯍꯥꯏꯗꯅ ꯀꯠꯊꯣꯛꯄ ꯉꯝꯕ ꯂꯤꯗꯔꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ꯫ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯏꯟꯗꯤꯌꯥꯁꯦ ꯃꯁꯤ ꯌꯦꯛꯅ ꯃꯌꯥꯝꯅ ꯀꯣꯏꯁꯤꯜꯂꯗꯨꯅ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯇꯣꯈꯥꯏ ꯇꯥꯍꯟꯁꯤꯒꯦ ꯍꯥꯏꯗꯅ ꯁꯤꯡꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯃꯁꯤꯕꯨ ꯉꯥꯛꯊꯣꯛꯁꯤ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯁꯤꯒꯨꯝꯕ ꯊꯧꯅꯥ ꯂꯩꯕꯤ ꯏꯟꯗꯤꯔꯥꯒꯨꯝꯕꯤ ꯊꯧꯅꯥ ꯂꯩꯕ ꯚꯜꯂꯚꯚꯥꯏ ꯄꯇꯦꯜꯒꯨꯝꯕ ꯑꯩꯈꯣꯏ ꯏꯔꯛꯇ ꯑꯁꯤꯒꯨꯝꯕ ꯂꯤꯗꯔꯁꯤꯞ ꯆꯦꯟꯕꯁꯦ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯦ ꯃꯌꯥꯝ ꯄꯤꯖꯅꯤꯡꯏ꯫